ꯐꯥꯒꯤꯗꯒꯤ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯀꯣꯛꯇꯣꯟꯅ ꯉꯥꯜꯂꯕ ꯅꯨꯃꯤꯠꯅ ꯇꯞꯅ ꯇꯞꯅ ꯂꯩꯊꯔꯗꯨꯅ ꯅꯣꯡꯆꯨꯞ ꯊꯪꯕꯁꯤ ꯃꯥꯏ ꯄꯛꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯌꯥꯕ ꯇꯧꯏ, ꯑꯗꯨꯕꯨ ꯑꯣꯞ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯁꯅ ꯂꯥꯡꯇꯛꯅꯕ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯤꯟꯗꯥꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯊꯦꯝꯖꯤꯟꯕꯒꯨꯝ, "ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ, ꯈꯪꯅꯕ ꯀꯅꯥ ꯀꯅꯥꯒꯤꯗꯅꯣ ꯆꯠꯈꯤꯕ ꯑꯣꯏꯔꯝꯅꯤꯌꯦ, ꯑꯗꯨꯒꯤꯅꯦ ꯊꯤꯕ ꯆꯠꯂꯤꯁꯦ"꯫ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯂꯤꯟꯗꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯗꯦ꯫ ꯃꯩꯔꯥꯕꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕꯨ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯣ ꯂꯤꯟꯗꯥꯕꯨꯗꯤ ꯍꯦꯟꯅ ꯋꯥꯍꯜꯂꯦ꯫ ꯆꯍꯤ ꯀꯌꯥ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒ ꯂꯥꯛꯂꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯏꯟꯖꯖꯔꯤꯕꯁꯤ ꯃꯤꯀꯨꯞꯇ ꯑꯔꯦꯝꯕ ꯇꯥꯔꯕꯒꯨꯝ꯫ ꯑꯗꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯅꯤꯡꯂꯤꯕ ꯋꯥꯔꯤꯗꯨꯒꯤ ꯄꯔꯤꯡ ꯑꯃꯗ ꯂꯩꯅꯔꯝꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗꯣ ꯄꯥꯡꯒꯩ ꯂꯥꯏꯟ ꯐꯥꯎꯗꯣꯛꯐꯝ ꯂꯝꯍꯥꯡꯗꯨꯗꯅꯤ꯫ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯔꯒ ꯂꯥꯛꯄꯅ ꯃꯐꯝꯁꯤꯗ ꯇꯥꯕꯅꯤ꯫ ꯒꯥꯔꯤꯗꯤ ꯀꯥ ꯍꯦꯟꯅ ꯆꯠꯅꯗꯦ, ꯆꯠꯂꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯧꯔꯒ ꯆꯠꯅꯩ꯫ ꯊꯑꯣꯏꯅ ꯂꯦꯞꯂꯤꯕꯣꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯛꯄꯗꯨꯗ ꯕꯣꯏ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ "ꯀꯩꯗꯧꯔꯒꯦ? ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ, ꯅꯪ ꯑꯝꯇ ꯌꯦꯡꯉꯨ", ꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯨ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯕꯣꯏ ꯑꯃꯨꯛ ꯂꯥꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯛꯇ ꯍꯥꯔꯕ ꯃꯇꯝꯁꯤꯗ ꯂꯥꯏꯁ ꯃꯊꯥ ꯁꯥꯅ ꯕꯣꯏꯗ ꯌꯦꯡꯂꯛꯏ꯫ "ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯒꯥꯔꯤ ꯌꯥꯗ꯭ꯔꯤꯔꯣ?" "ꯌꯥꯅꯤꯗ, ꯀꯩꯝ ꯇꯧꯔꯣꯏ, ꯉꯁꯥꯏ ꯑꯩꯅ ꯄꯨꯔꯛꯄꯗ ꯐꯖꯅ ꯆꯦꯛ ꯇꯧꯔꯤꯅꯤ, ꯀꯔꯤ ꯁꯣꯏꯕꯒꯤꯅꯣ ꯑꯩ ꯌꯦꯡꯒꯦ". "ꯁꯅꯥ, ꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯀꯨꯝꯁꯦ, ꯌꯥꯝꯕꯨꯡ ꯍꯣꯏ ꯌꯦꯡꯁꯅꯣ", ꯂꯤꯟꯗꯥꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯁꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯥ ꯍꯧꯖꯤꯛ ꯃꯩꯔꯥꯕ ꯂꯤꯟꯗꯥ ꯑꯅꯤꯕꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕꯒꯤ ꯃꯨꯠ ꯑꯃꯗ ꯂꯩꯔꯤ꯫ ꯂꯤꯟꯗꯥꯅ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯁꯨ ꯅꯠꯇ ꯂꯥꯏꯁꯗꯣ ꯀꯅꯥ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯒꯦ ꯈꯟꯅ ꯄꯔꯕ ꯀꯨꯝꯊꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯣꯟꯗꯣ ꯇꯧꯔꯒ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯅꯔ ꯇꯨꯠ ꯇꯨꯠ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯃꯦꯟ ꯔꯣꯗꯇꯒꯤ ꯆꯠꯂꯒꯗꯤ ꯂꯥꯞꯂꯁꯨ ꯀꯌꯥ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯁꯝꯕꯤꯗꯒꯤ ꯆꯠꯂꯕꯗꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯥꯟꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯣꯟꯅ ꯀꯨꯝꯊꯔꯛꯄ ꯂꯤꯟꯗꯥꯗꯣ ꯂꯥꯏꯁꯗ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯒꯥꯔꯤꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯂꯤꯟꯗꯥ ꯂꯥꯛꯂꯤꯕꯗꯣ ꯂꯥꯏꯁꯗ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯤꯟꯗꯥꯅ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯃꯐꯝꯁꯦ ꯐꯖꯩ, ꯌꯥꯝ ꯊꯥꯖꯗꯅ ꯐꯖꯕ ꯃꯐꯝꯁꯨ ꯂꯩꯖꯥꯠꯅꯤ". "ꯅꯪ ꯏꯟꯇꯔꯟ ꯇꯧ ꯍꯧꯔꯝꯃꯒ ꯇꯣꯛꯑꯗꯤ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗ ꯍꯥꯏꯔꯒ ꯅꯪꯒꯤ ꯑꯣꯏꯅ ꯈꯔ ꯀꯣꯝꯊꯣꯛꯂꯨꯗꯅ". "ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯍꯥꯏꯕ", ꯋꯥꯈꯜꯗ ꯇꯞꯅ ꯁꯣꯜꯂꯤ ꯂꯥꯏꯁ꯫ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯃꯤ, "ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ, ꯑꯩꯅ ꯇꯣꯛꯅꯤꯡꯕꯒꯤ ꯇꯣꯛꯄꯅꯤ, ꯃꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯊꯧ ꯂꯩꯇꯦꯗ". ꯂꯤꯟꯗꯥ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ, "ꯁꯣ ꯆꯥꯏꯜꯗꯤꯁ, ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ"? ꯂꯥꯏꯁꯅ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯗꯣ ꯂꯤꯟꯗꯥ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯁꯤꯗꯤ ꯏꯇꯞ ꯇꯞꯊꯗ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯂꯥꯏꯁꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯇꯞꯅ ꯏꯪꯅ ꯇꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ, "ꯅꯪꯁꯦ ꯌꯥꯝ ꯆꯥꯏꯜꯗꯤꯁ ꯑꯣꯏ ꯍꯥꯏꯕ, ꯃꯌꯥꯝꯗ ꯂꯨꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ, ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯕ ꯅꯪꯅ ꯑꯄꯪꯕꯒꯨꯝ ꯄꯪꯁꯥꯎꯗ ꯁꯥꯔꯤꯗꯣ, ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ". ꯂꯥꯏꯁ ꯈꯨꯝꯗꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯪ ꯇꯞꯄꯤ ꯑꯃꯒꯤ ꯃꯇꯧ ꯂꯧꯔꯝꯕꯤ ꯂꯤꯟꯗꯥ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯂꯤꯟꯗꯥ ꯃꯈꯥ ꯇꯥꯏ, "ꯑꯅꯤꯡ ꯑꯅꯤꯡꯕꯗ ꯇꯧꯕꯅ ꯇꯧꯅ ꯌꯥꯝꯕꯨꯡꯗ ꯀꯌꯥꯝ ꯑꯌꯦꯠꯄ ꯑꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯗꯦ, ꯅꯤꯡꯉꯥꯏ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯕ, ꯌꯥꯝꯕꯨꯡꯒꯤ ꯑꯋꯥꯕ ꯈꯪꯗꯕ, ꯅꯤꯡꯉꯥꯏꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯕ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯌꯥꯝꯕꯨꯡꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯃꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯔꯕꯗꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯉꯤ꯫ ꯑꯗꯨꯅ ꯁꯅꯥ, ꯅꯪ ꯏꯄꯪ ꯄꯪꯁꯟꯅꯕ ꯂꯦꯞꯄꯣ, ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯌꯥꯝꯕꯨꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯅꯤ". ꯇꯣꯟ ꯂꯩꯇꯕꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯔꯤ꯫ ꯋꯥꯈꯜꯅ ꯋꯥꯔꯤꯉꯩ ꯑꯣꯏꯕꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯁꯤꯗ ꯂꯤꯟꯗꯥꯅ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥ ꯈꯜꯂꯨꯗꯦ, ꯃꯋꯥꯁꯨ ꯂꯧꯔꯨꯗꯦ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯠꯅ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯗ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯌꯦꯡꯂꯛꯇ꯭ꯔꯕꯁꯨ ꯃꯗꯣꯝ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯤꯉꯩ ꯂꯤꯟꯗꯥꯁꯨ ꯇꯟꯖꯥ ꯂꯧꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯝꯕꯜ ꯆꯥꯎꯔꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯣ
ꯈꯖꯤꯛꯇꯪ ꯀꯣꯛꯂꯕꯗꯤ ꯈꯟꯅ ꯅꯛꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯔꯤ ꯑꯣꯏꯕꯅ ꯌꯥꯝꯕꯨꯡꯅ ꯅꯐꯝꯗꯩ ꯂꯥꯞꯊꯣꯛꯄꯅꯤ ꯈꯟꯗꯣꯛ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯂꯣ ꯌꯥꯝꯕꯨꯡꯁꯨ ꯌꯥꯝꯕꯨꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯅꯪꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯅꯪꯅ ꯁꯨꯝꯕ ꯃꯇꯧꯁꯦ ꯁꯨꯝ ꯎꯠꯂꯒ ꯂꯩꯔꯕ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯅꯪꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯒꯨꯝ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯅꯤꯡꯗꯗꯨꯅ ꯅꯪꯒꯤ ꯃꯥꯏ ꯉꯥꯛꯄꯗ ꯌꯥꯝꯕꯨꯡꯁꯦ ꯋꯥꯔꯕꯅꯤ ꯁꯅꯥ ꯅꯪꯅ ꯃꯐꯝꯗ ꯄꯤꯕꯗꯤ ꯆꯩꯅꯥ ꯈꯛꯇꯅꯤ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯂꯦꯞꯄꯣ ꯆꯩꯅꯥ ꯄꯤꯕꯁꯨ ꯂꯦꯞꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯅꯪꯅ ꯁꯨꯝ ꯌꯦꯠꯗꯅ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯂꯦꯞꯈ꯭ꯔꯦ ꯂꯤꯟꯗꯥ ꯃꯩꯔꯥꯕꯗ ꯌꯦꯡꯂꯝꯕꯗꯒꯤ ꯂꯥꯏꯁꯤꯁꯨ ꯇꯞꯅ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯂꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯇꯞꯅ ꯅꯣꯛꯂꯒ ꯑꯩꯗꯤ ꯑꯩꯅꯤ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯑꯩ ꯍꯥꯏꯕ ꯑꯩꯒꯤ ꯏꯊꯧ ꯑꯍꯣꯡꯕ ꯅꯥꯏꯔꯣꯏ ꯏꯔꯥꯏ ꯂꯥꯏꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯀꯨꯝ ꯌꯥꯝ ꯆꯦꯛꯖꯦꯕꯜ ꯑꯣꯏꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯃꯤꯅ ꯀꯔꯤ ꯈꯟꯕ ꯈꯟꯗꯕ ꯃꯗꯣ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯑꯗꯨꯅꯤ ꯃꯔꯨꯗꯤ ꯑꯩꯒꯤ ꯁꯥꯁꯤꯟꯅꯕ ꯃꯥꯏꯊꯣꯡꯗ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨꯕꯨꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯥꯏꯊꯣꯡꯗ ꯃꯤꯅ ꯇꯊꯤ ꯇꯊꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯅꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗꯩ ꯇꯥꯒꯗꯕ ꯅꯠꯇꯦ ꯌꯥꯝꯕꯨꯡꯗꯤ ꯑꯩꯒꯤ ꯀꯦꯐꯝꯅꯤ ꯑꯩ ꯈꯛꯇꯅ ꯀꯦꯒꯗꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯗ ꯀꯦꯗꯕꯤ ꯌꯥꯝꯕꯨꯡꯗ ꯀꯦꯔꯒ ꯆꯥꯎꯔꯛꯄ ꯑꯩꯅꯤ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯂꯝꯂꯥꯟꯕꯤ ꯅꯪꯅ ꯈꯥꯕꯩ ꯂꯥꯟꯁꯤꯜꯂꯛꯀꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯧꯑꯣꯡꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯒꯤ ꯃꯆꯤꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯤꯕꯗ ꯂꯤꯟꯗꯥꯗꯤ ꯂꯦꯞꯅ ꯂꯦꯞꯅ ꯇꯨꯔꯛꯀꯗꯧꯔꯤ ꯑꯗꯨ ꯐꯥꯎꯕ ꯂꯥꯏꯁ ꯑꯁꯥꯎꯕꯍꯟꯗꯦ ꯂꯤꯟꯗꯥꯗꯒꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯩꯔꯥꯕꯗ ꯇꯝꯊꯣꯛꯈ꯭ꯔꯕꯗꯤ ꯈꯟꯅ ꯄꯥꯈꯠꯅ ꯇꯨꯡꯏꯜꯂꯛꯏ ꯃꯥꯁꯨ ꯇꯍꯥ ꯇꯍꯥ ꯕꯣꯏꯅ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯒꯥꯔꯤ ꯃꯃꯥꯏ ꯍꯥꯏꯒꯠꯂꯒ ꯃꯩꯔꯥꯕꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯏꯖ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯒꯥꯔꯤꯗ ꯅꯣꯟꯊꯔꯝꯕ ꯃꯁꯥꯗꯣ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯃꯇꯧꯗ ꯅꯨꯄꯥꯗꯣ ꯏꯉꯛ ꯉꯛꯂꯤ ꯅꯥꯛ ꯌꯦꯠ ꯂꯦꯞꯂꯤꯕ ꯕꯣꯏ ꯂꯤꯟꯗꯥꯁꯨ ꯑꯅꯤꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ ꯌꯦꯡꯅ ꯌꯦꯡꯅ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝꯕꯣ ꯅꯈꯨꯠꯇꯣ ꯃꯣꯠꯄ ꯇꯥꯔꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯣꯠꯂꯤ ꯋꯥꯊꯤ ꯉꯥꯡꯒꯅꯣ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯀꯧꯔꯤꯁꯤ ꯈꯨꯝꯃꯣ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯄꯩꯔꯝꯂꯒ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯏꯉꯛ ꯉꯛꯂꯤ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨꯅꯦ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯂꯤꯟꯗꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯁꯦ ꯅꯤꯡꯉꯥꯏ ꯀꯟꯕ꯭ꯔꯥ ꯅꯪꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔ ꯄꯛꯆꯕꯅꯤ ꯑꯩꯁꯤ ꯌꯥꯝꯕꯨꯡꯕꯨ ꯋꯥꯍꯟꯕ꯭ꯔꯥ ꯃꯗꯨꯅ ꯊꯃꯣꯏꯒꯤ ꯋꯥ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯁ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯅ ꯁꯅꯥ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥꯗꯣ ꯃꯆꯤꯟꯕ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯂꯒ ꯅꯣꯛꯏ ꯒꯥꯔꯤ ꯌꯥꯟꯗꯕꯒꯤ ꯋꯥꯔꯝꯕ ꯇꯣꯟ ꯐꯪꯗꯕꯒꯤ ꯃꯊꯥ ꯁꯥꯔꯝꯕ ꯃꯍꯩ ꯃꯍꯩ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯂꯕ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯇꯝꯁꯤꯗ ꯂꯝꯍꯥꯡꯗꯨꯗ ꯀꯨꯝꯍꯩ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯈꯣꯡꯗꯣꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯂꯥꯏꯖꯕ ꯑꯃꯨꯛꯀꯁꯨ ꯋꯥꯍꯜꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯑꯄꯪꯕꯤ ꯑꯉꯥꯎꯕꯤꯔ ꯈꯜꯂꯛꯂꯤ ꯂꯤꯟꯗꯥꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯆꯨꯝꯂꯒꯨꯝ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯔꯛꯂꯤ ꯃꯩꯔꯥꯕꯗ ꯌꯦꯡꯂꯕ ꯃꯤꯠꯌꯦꯡꯗꯨꯁꯨ ꯂꯩꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯏ ꯇꯕꯥꯔꯕ ꯆꯤꯝꯕꯥꯜꯅ ꯃꯥꯅꯦ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯈꯛꯇꯅ ꯃꯈꯦꯜ ꯂꯥꯡꯕꯅꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯊꯠꯄꯅꯤ ꯃꯤꯅ ꯍꯥꯏꯕ ꯆꯨꯝꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯇꯧꯅ ꯅꯪꯒꯤ ꯃꯊꯥ ꯁꯥꯅꯕ ꯃꯔꯝ ꯑꯣꯏꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯨ ꯈꯪꯐꯝ ꯊꯣꯛꯂꯕꯗ ꯑꯩꯅ ꯈꯪꯗꯕꯅꯤ ꯃꯔꯨꯝ ꯁꯣꯜꯂꯕꯁꯨ ꯃꯩꯔꯥꯕ ꯇꯥꯏ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯂꯦꯞꯂꯒ ꯃꯥ ꯂꯥꯏꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯦ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯈꯜꯂꯨꯕꯗ ꯃꯩꯔꯥꯕ ꯂꯤꯟꯗꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯑꯆꯝꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯗ꯭ꯔꯤꯕ ꯃꯤꯠꯌꯦꯡꯅꯤ ꯆꯩꯅꯥ ꯄꯨꯕ ꯃꯤꯠꯌꯦꯡꯗꯨꯗ ꯂꯤꯟꯗꯥ ꯃꯤꯆꯥꯅꯕ ꯉꯝꯗ ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯣꯟꯊꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯍꯩꯅ ꯉꯁꯤꯗꯤ ꯂꯥꯏꯁꯤꯕꯨ ꯃꯄꯤ ꯇꯥꯍꯜꯂꯤ ꯃꯩꯔꯥꯕ ꯈꯛꯇꯅ ꯀꯞꯍꯟꯕ ꯉꯝꯕ ꯂꯥꯏꯖꯅꯤ ꯑꯗꯨꯕꯨ ꯂꯤꯟꯗꯥꯅ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯉꯁꯤ ꯂꯥꯏꯁꯤꯅ ꯃꯥꯒꯤ ꯃꯥꯡꯗ ꯅꯨꯡꯍꯤꯛꯅꯅ ꯃꯄꯤ ꯁꯤꯟꯊꯕꯅꯣ ꯈꯜꯂꯨꯕꯗ
ꯃꯩꯔꯥꯕ ꯂꯥꯡꯇꯛꯅꯔꯦ ꯃꯤꯀꯨꯞꯁꯤꯗ ꯃꯣꯏ ꯆꯪꯁꯤꯟꯗꯦ ꯆꯪꯁꯤꯟꯕ ꯌꯥꯕ ꯃꯤꯀꯨꯞ ꯅꯠꯇꯦ ꯃꯔꯝꯗꯤ ꯂꯥꯏꯁꯦ ꯃꯆꯤ ꯂꯦꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯦ ꯑꯩ ꯋꯥꯔꯦ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯋꯥꯔꯦ ꯆꯣꯛꯊꯔꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗ꯭ꯔꯦ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯇꯟꯗꯤꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯗꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯅꯨ ꯑꯩꯅ ꯅꯐꯝꯗ ꯄꯤꯕꯗꯤ ꯆꯩꯅꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯀꯅꯨ ꯅꯪꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯑꯣꯏ ꯑꯩꯗꯤ ꯐꯠꯇꯕꯅꯤ ꯅꯤꯡꯉꯥꯏ ꯈꯛꯇꯅꯤ ꯑꯩꯅ ꯍꯩꯕ ꯑꯔꯣꯏꯕ ꯋꯥꯍꯩꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯊꯥꯖꯗꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯆꯤꯝꯕꯥꯜ ꯊꯠꯈ꯭ꯔꯤꯕ ꯀꯅꯥꯅꯣ ꯃꯥꯒꯤ ꯋꯥꯍꯩ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯃꯥꯅꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯅꯤ ꯂꯥꯏꯁꯅ ꯄꯦꯔꯤ ꯋꯥꯀꯠꯂꯝꯕꯗꯣ ꯌꯦꯡꯂꯝꯕꯅꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯊꯦꯝꯒꯦ ꯈꯟꯕꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯔꯝꯁꯤꯅ ꯃꯁꯥꯗꯣ ꯅꯣꯟꯊꯔꯞ ꯇꯧꯔꯛꯂꯒ ꯊꯥꯎꯇꯤ ꯇꯩꯕ ꯃꯈꯨꯠꯇꯣ ꯅꯣꯟꯊꯔꯤꯕ ꯂꯥꯏꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯆꯤꯝꯕꯥꯜꯗ ꯆꯤꯝꯕꯥꯜ ꯊꯠꯈꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯀꯔꯤꯁꯨ ꯈꯪꯗꯅ ꯉꯥꯡꯒꯅꯣ ꯍꯥꯏꯕꯒꯨꯝ ꯋꯥꯍꯩꯒꯤ ꯂꯝꯕꯤ ꯊꯤꯡꯈꯤ ꯀꯨꯝꯍꯩ ꯌꯦꯡꯂꯕ ꯕꯣꯏ ꯃꯤꯀꯨꯞꯇ ꯑꯣꯏꯈꯤꯕ ꯁꯛꯇꯝꯗꯨꯗ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯇꯨꯡ ꯑꯣꯏꯔꯝ ꯂꯦꯞꯂꯝꯕ ꯂꯤꯟꯗꯥꯗꯤ ꯃꯃꯤꯠꯇꯨ ꯆꯦꯠꯇꯨ ꯏꯁꯤꯜꯂꯒ ꯇꯞꯅ ꯅꯣꯟꯊꯈ꯭ꯔꯦ ꯄꯦꯗ꯭ꯔꯣꯡ ꯂꯣꯜꯂꯝꯕ ꯅꯨꯄꯤꯗꯣ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯀꯔꯤ ꯃꯔꯝꯒꯤ ꯏꯁꯧ ꯂꯥꯡꯈꯤꯕ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯅꯤ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯒꯨꯞ ꯄꯥꯡꯕ ꯅꯠꯇ ꯃꯤꯀꯨꯞ ꯈꯔ ꯑꯁꯨꯝ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯇꯞꯅ ꯍꯟꯗꯣꯔꯛꯂꯒ ꯆꯞ ꯂꯦꯞꯄꯤ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯨꯕꯒ ꯂꯥꯏꯁꯤꯒꯤ ꯃꯃꯥꯏ ꯅꯥꯀꯜ ꯊꯥꯎꯊꯤ ꯃꯆꯦꯠ ꯇꯩꯔꯦ ꯅꯣꯛꯂꯒ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯏꯪ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯦꯄꯤ ꯀꯤꯁ ꯗꯦ ꯁꯅꯥꯊꯣꯏꯕꯤ ꯅꯨꯄꯤꯗꯣ ꯁꯣꯔ ꯊꯤꯡꯂꯦ ꯃꯃꯤꯠꯇꯨ ꯄꯤꯔꯥꯡꯅ ꯄꯥꯈꯠꯂꯨꯕ ꯄꯨꯛꯅꯤꯡꯅ ꯀꯗꯣꯝꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯜꯂꯒ ꯈꯪꯂꯥꯎ ꯂꯧꯔꯛꯂꯦ ꯊꯣꯔꯥꯏ ꯃꯆꯥ ꯁꯤ ꯍꯥꯏꯗꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯅꯥꯝꯃ ꯂꯧꯊꯣꯛꯂꯒ ꯃꯩꯔꯥꯕꯗ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯤ ꯅꯨꯄꯥꯗꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯣꯛꯃꯤ ꯃꯈꯨꯠꯇꯣ ꯐꯥꯅꯕ ꯍꯣꯠꯅꯩ ꯂꯥꯏꯖꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈꯤꯕꯅ ꯃꯤꯀꯨꯞꯇꯨꯗ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯑꯅꯤꯗꯣ ꯃꯁꯛ ꯎꯕꯣꯏ ꯎꯗꯕꯣꯏ ꯄꯥꯏꯔꯤꯕ ꯇꯨꯃꯤꯠꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯣꯏ ꯈꯜꯂꯤ ꯈꯣꯡꯊꯥꯡꯗꯨ ꯁꯨꯝ ꯃꯅꯤꯡ ꯍꯟꯈꯤꯕꯗ ꯒꯥꯔꯤ ꯃꯅꯤꯡ ꯌꯧꯔꯛꯂꯦ ꯑꯃꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯑꯅꯤꯗꯣ ꯈꯪꯕ꯭ꯔꯦ ꯈꯪꯅꯩ ꯃꯇꯧꯗꯣ ꯂꯤꯟꯗꯥ ꯊꯥ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯎꯍꯧꯗꯕꯅꯤ ꯕꯣꯏ ꯇꯞꯅ ꯄꯥꯈꯠꯀꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯂꯁꯦ ꯑꯩ ꯒꯥꯔꯤ ꯀꯧꯈ꯭ꯔꯕꯅꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯂꯣꯝꯗꯅ ꯂꯥꯏꯖ ꯃꯆꯤꯟꯗꯨ ꯂꯩꯖꯕꯤ ꯊꯥꯅ ꯊꯤꯔꯒ ꯃꯩꯔꯥꯕꯗ ꯂꯥꯎꯔꯤ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯁꯥꯎ ꯃꯥꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟ ꯂꯥꯏꯖꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ ꯅꯆꯤꯟꯗꯣ ꯊꯤꯒꯅꯨ ꯍꯥꯏꯕ ꯆꯥꯎꯈꯩ ꯅꯪꯕꯨ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯇꯝꯕꯤꯗꯕ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯕ ꯆꯤꯝꯕꯥꯜ ꯍꯨꯔꯥꯟꯕꯣ ꯑꯩꯒꯤ ꯆꯤꯝꯕꯥꯜ ꯊꯨꯅꯁꯦ ꯃꯍꯥꯆꯟꯗ ꯅꯪꯅ ꯃꯤ ꯃꯌꯥꯝꯁꯦ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯄ꯭ꯔꯠ ꯁꯨꯝꯇꯠꯄꯗꯣ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯨ ꯊꯦꯝꯕꯒꯤ ꯃꯍꯨꯠ ꯂꯥꯛꯅꯕꯔꯣꯝꯗ ꯑꯣꯜꯂꯛꯂꯕꯗ ꯃꯩꯔꯥꯕ ꯄꯪꯅꯣꯛ ꯅꯣꯛꯂꯤ ꯂꯥꯏꯖꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯕꯒ ꯃꯈꯨꯠꯅ ꯐꯠ ꯊꯠꯂꯒ ꯍꯥꯏꯔꯤ ꯉꯥꯏꯈꯣ ꯐꯣꯟ ꯂꯥꯛꯑꯦ ꯁꯤꯝꯇ ꯄꯥꯏꯒꯦ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯁꯤ ꯂꯣꯏꯔ ꯐꯨꯑꯣꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯃꯩꯔꯥꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯂꯥꯏꯖ ꯃꯥꯒꯤ ꯈꯣꯡꯎꯞ ꯅꯥꯝꯕꯗꯣ ꯅꯥꯔꯣꯡꯐꯣꯛ ꯊꯥꯡꯒꯠꯂꯒ ꯃꯩꯔꯥꯕꯗ ꯐꯨꯅꯕ ꯉꯥꯏꯔꯒ ꯂꯩꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯤꯅꯣꯛꯇꯣ ꯇꯞꯅ ꯃꯥꯡꯈꯤꯕꯗꯣ ꯍꯣꯡꯈꯤꯕ ꯁꯛꯇꯝꯗꯨꯗ ꯂꯥꯏꯖ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯤ ꯁꯣꯝꯗ ꯔꯦꯛꯁꯅ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯃꯈꯥ ꯆꯠꯊꯔꯛꯂꯤ ꯔꯤꯟꯁꯃꯣꯛ ꯃꯅꯥꯛꯀꯤ ꯑꯆꯤꯛꯄ ꯀꯥ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯩꯁꯥꯕꯤꯅꯤ ꯁꯅꯥꯍꯣꯏꯗꯒꯤ ꯈꯤꯇꯪ ꯃꯈꯥ ꯑꯣꯏꯅꯤ ꯑꯦꯅꯦꯁꯤꯌꯥ ꯏꯟꯖꯦꯛꯁꯟꯗꯣ 3 ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯂꯝꯕ ꯑꯣꯏꯗꯣꯏꯅꯤ ꯁꯤꯕ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗ ꯌꯥꯝ ꯂꯨꯔꯤꯁꯦ ꯅꯍꯥꯟ ꯁ꯭ꯀꯨꯜꯒꯤ ꯊꯧꯗꯣꯛꯇꯨꯒ ꯅꯣꯠ ꯑꯃ ꯍꯥꯞꯄꯝꯕꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯩꯔꯥꯕ ꯅꯪ ꯈꯔ ꯊꯨꯅ ꯌꯧꯁꯤꯜꯂꯣ ꯋꯥꯍꯩꯁꯤꯡꯗꯨ ꯆꯪꯗꯦ ꯀꯣꯛꯇ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄꯒꯤ ꯆꯨꯁꯤꯟꯕ ꯉꯝꯗꯦ ꯉꯛꯅ ꯌꯦꯡꯂꯤꯕ ꯂꯥꯏꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯕ꯭ꯔꯦꯛꯁꯇꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯣꯟ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯒ ꯌꯦꯠꯁꯤꯟꯅꯔꯝꯕ ꯃꯇꯥꯡꯅꯤ ꯃꯐꯝꯁꯤ ꯃꯣꯅꯥꯍꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯣꯏꯅ ꯔꯣꯕꯔꯠꯄꯨꯗꯤ ꯈꯪꯍꯜꯂꯛꯄꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃꯩꯔꯥꯕ ꯍꯣꯏꯗꯒꯤ ꯃꯥꯅ ꯍꯥꯟꯅ ꯔꯤꯝꯁ ꯌꯧꯏ
Numidang oirabuso mahimai press media da natana yau amsinaduna leiramle. Mafamdo hek yorakpaga Robert mayamdo khaidoklaga changsinnabu hotnai. Asibak changlaiba ka manung aduda changge tawbaga manakta leiramba police amana mabu thali. Kaino changge tawrisibo media oiraso medical staff oiraso hazu yakiroi. Langtaknaraba nupado pakhana tawfam khangdre. Asibado yengdabadi yadabana beg to Robert lokthoklaga magi ID do li. Robert Ketrimayum District Magistrate Impal East Tharibadu ubada police nupado trap leplaga respect uli. Sir, Robert Sordo tapno hontaraga nupado gi saganda popop thari nason piknaire khonjelado yamna wana thokpa khondokta. Kuiroi confirmation amagini duty na yele sawna. Wahidu hairam laga manungda prapap changsilakli manungda leiramma misingdo phatpat leithoklaga yingli mayam distu yingsilude nupado prapap changsilaga phi angobana kupliba asibak changdo mamaigi sarukto phat haidokna yingi mikup aduda fangkiba ihul thamoida horiba ipom ngarang chaklamba maibulna tapna sitharakpa krak laksinduna leiramba un matumduna nungsagi maisada limna mangkiba ingthabagi masakni Robert Sordo tapno honthai nina tabagi sor ama phidu irinjana mo kupsilaga mapanda prabab thorakli police constable do changsila ima ubada serna sakhangwa mira Robert makop tu tapna hai police nupa do makha tarakli paudo social media da khaningre adubu hazu phawba maming matha langla lansin amata phangwa gamdre yam lurisa Robert na wa ama haige khanna chinbal he kangakpaga nakan amaromdagi rex prabab thorai Mabu ubada police nupado salute piramlaga khazuk anthok laga lepkre. Rex uniform dani haizing mapam dagi chalakpani mahakso. Robert leramba ubada hanglei. Meramudi kadom laikre. Robert tapna mayorokti thabang mo chatkibani. Yak ready yorani. Kaino Rex gyan tadaba case mayam ama tholei sa kamai doino. Miyam pakhalalida noingi se. Rex nok laga Manipuri de Hollywood ki real life da bets toba thriller movie ama namlabra haidana aisu kana wakal tori nahan angang ama murder torme case tubo loirabo anoba mamo Rex makok to nak yet hairaga madu suicide haidoini oidrusu haibatare family do marai khara torombani adubu kana na pisa namkhrama no khangdi tumi lekre isagi maramda case amata makha chathabino haidana ayaba pithorakle masida ikhoina kedoruni nasi kiso ying batabani masak tu ying ba yaudre injection do kok toloin haigat khrama male media mayam sina marol ama suicide oram su ya balai masiso haibadi psychiatric ward yamna nai moingi patient di loina suriba na dro ngadu ying wi chatkibani media singsi control am ta tawrugi mayabado thengna draso ayoina magi mnak ta lage so hayo Nongang na Rexo press media mayam lariba domda prabab changsin kre. Robert so koi badu sumi nging ha. Rex ubada chai duna leramba media mayam do amuk tapun niyom sin kre. Ichai chai khairaba mayam do amuk tak na swai mangki banduna Robert laptak ni misak ama urakle. Mayam lariba dudagi matung oirap. Makutta cherang ama pairaga tingak yeng libado. Saktam do ubada Robert kuina panthaduna leramdre. Yam thuna thorai. Mayam baraktagi. Khongthang laungna thanglaga laklaga miraktat lepliba tongi makhut pairaga nakalang monoma chingduna pui nipiru suta hata yenglakpani Robert oirambada hina ngakre Sir kadom daino miyam se kedorage mi khara komba mafam amada chaplepi makhudu thadokde hozukta urakle pakhatna langtaknaba maithongdo aduga ta hai nang bangang saro marol thoktaba mirona sida chatkani hainadi hairam kedonge karino manang torise Tondungakli, sorry banupado gi matawdo tingak hai iyeng laga. Mama hospital da pukhatle haibado da chatpani. Anaba yorakpado ainaro. Roberto taptharagli. Adubu phasana hairambadi yaidana. Nupasigi hongnang liba maongsi ma khangi. Adubu ma raurudre, nokning nudre mahusagum. Robert na paisiliba makhutto tamna satoklaga khumi. Anaba bu tam mangamra. Hobe adum chien magini. Mayam irang sulang na hori dudi. Farene pai du hidaklo oiredi piramase nangde hankrase nathana farak tarni ai mama thadok pa yaroi sardum chatpiro Robert to nangaglap yenglei meeting du da nupi suma kha tarakli kanam ta leiti
Inesu makhong nai. Mi leitaba nina yarwe ang leitaba. Luhong basang chini. Kaino nang ngangi duwa. Tangay fadana luhong bani lakani. Ado ayum na ginam laagi. Hayrak liba wahay o liba mata o dun natagli. Manong na karigong mawafam amadi layni hayba. Lay manangang nang bani haybagi wadi. Robert lamsinaga kalode. Kanpam sutokde. Maramdi nong mata ton na waphawa kan nangang badi mahang na takidre. Adubo ma wa makata badi ngam loidori. Adum oy namak taplam na hanglay. Ako'y na laybado nungay trahira. Lapthok lagi khalo bada hina nakna singsinbire. Mikup da ton kapming lay. Adubo hadok lagi khalaba khongpam ni. Kaisu khandaba saranga hayre. Ma mana bagini na asu fazana hayri sidagi. Kaya mo fazan kidoino. Aisu khangdre. Nungay taba kem da layti ay parak tabay ni. Ado sir, ay muchago kige. Hidak singay ramlani luhong manamit at hengrase. Si hayraga nopet katawrami nokning na nunok pa minok ama. Nok tayadogom nok lamba. Matawdo karigiso khangloy. Khangle kariguma malay ni hayba. Adubo Robert ki wakan na lamsinba khan mawari amadi oidre. Mayam lang na riba domda haifit inglami. Rex na wakan na ngang riba do ubada. Robert phone no putoklaga mayrabada message ama iduna thaki. Tondo kay shutawdre phazana hayo sanana. Aduga nangdi laaso laano mi siyam lay Rex na unagani haybado tapna unar maso yam chile. Mafamdugi irangdo chawrakpa ma yenglamlaga Robert mai layduna halagle.